Manipur na India na tenkiba numit adudagi ngasi fawda yengliba meeting nginaba mathau tare haina CSO singnasu magi oba ideology da thabak tawduna tokhai tabagi thabak tawduna haukiba itihas ne aduna leibagi matam natre haina mapari ningsing kollup manilgi secretary kapur yumlembam na phungdokhrei wafam asi haukiba kumja english ngiga mapan gi ngasigi numit asida NSN gi mihat china hatopi khraba Dr. Kishan Token amadi Rajen Gitatres suba laikidabagi ningsing thoram ga mailena phungdokhibani Uripok machin charap court manakta leiba athouba ahumgi khubamda miyam laktuna hikat lekat tamduna ikai khumnaba utkhiba thoram atuda kapur yumlembamna makha taraduna lob asina lisang setna athouba ahum masigi death anniversary asibu pangthokun lakpage nungi oiba wakhalon de lamdamasida laminari ba ikoi masel gi marakta amaga hunaduna leiba asi matau karamna aikoi masel amatu oina punsinaduna hauzik lamdamasigi orakliba phibam asida aikoina thengnagani haiba adomda mang thana changsin minanabagi tanja adu yorakpa amadi orakliba lamdamasigi phibam asida kari phirep logani haiba adu punna khanaminaba mathau tare loinana Manipur na India da tinkhiba numit adudagi India lengakna yegliba meeting sing CSO singna magi oba ideology da thabak tawduna tokhai tabagi thabak tawduna haukhiba itihas neaduna leibagi mahut yengsinbagi tangai fadaba leire haike masidanatana NSN gi kadar singna mi hatin hatok pikraba matung matam adu da sem kiba JSC amasung lamdamasigi miyamga haukiba I hau kan kibadagi India lengak ka warisanari ba NSN gi colonial Hobson ningsen bu mihat asida chenaduna punsi chupagi miyat pikraba matung JSC against brutal killing of Dr. Kishan Token amadi Rajen adu dissolve tawkraba matung CBI da sinakiba case asi makhata na monitor tawdaba yadaba kaya leibadagi mapari ningsing ko loop manil haiba loop asi register tawduna ngasi fawal lakli haiba wafam sing phongdokhi aikoi tangtak anirak akoi migi akoi atopagi mikapon gi haiba koi ningsing ba doi maramaduna hariba mikapon bagi awaba do aikoi de leigi ngasisu awaba do furuk khudimakta laiminarba furuk khudimakta awaba di maisada langni akoi gi furuk khudimasi nungaibaga awaba ga yengaba matamda awaba na henba furuk ngaktani aduna aikoi amaga samsingnaba amaga akoi wakalon chai thopagi matam nate